ngasi ayu phone ki batongan tongan ba manipuri si phone singdigi amasum thoki ba thagdo wathok singdigi maru oibi i pausing khonga saraga manipur top channel ki mekeri gi myam da thamjagi ahan bada abon mai mihar october mari da total shutdown tawgani lathokre NIA da case pahanana ba amit shah da takshilagani Zerang Baudi gi advisor athuan abon mai mihathina halambagi matang da sem ki ba jesina lakliba nomaizing October gi ahum gi ahing nungyai digi ningthokaba October mari gi ahing nungyai phaba pung kun gi mari gi oina Manipur pumba total shutdown lathokre amaramda case asi NIA da thigat hanana ba thabak yangsinna ba Delhi da satpada Union Home Minister Amit Shah unaduna tanaramgani haina Minister N Biren phongdokre JC gi media seal na thadorakba seal amana hai JC na mangjo na khangan khibegi matungina total shutdown gi khongjang asi September 19 ra pangthokna ba thawrang tarambane dubo numit asi irabode phangjana ba maramna civil society organization kharana yaithokna ba khangalakpadigi matam kharagi oina yaithoktuna lakhibane hawkiba September 19 da athwan abon maibo miathina halamba hondoklambi thawdo asigi matangda laingakna paikhaliba thabaksing JC na kupna yingsinduna lakibani adubo en Biren lusingba lainga sina mara leibasing adu puthona ba honabigi mahutta kankhattuna leibigi mami tare thawdo asi leikidaraba athuwan abon maina minister masamak saruya kiba lainga ki go to hills thoram pangthok phamdagi thokibani athuwan abon maina thoram aduda lakhi haibisi minister amadi district administration mayek singna khanglibani Masida sunatana cabinet minister kayasu yauriba thoramadugi yamlaba security personnel singi maraktagi misam amabu phaduna pukibasi yamna lebak thibani miar asiga mari leinana CM kiba JC na chief minister ga tangka anirak thokna wari sanakre loinana JC na taliba demand sing asigi matangdasu marik sumna thamkhrabani wari sanabadu da chief minister gi makedigi mara lebisingi mathakta chapchabe action lokhotkani haina thajaba pirakhibani adubo numit 10 ni suraba si phawda thabakto onthokpugi mami tadre crime asibu chathariba miyo amadi organization asigi matangda laingangna chapchana khanglibani maramasina laingangna athuba matamda JC gi demand sing adu thabakto onthokadabani thawdo adu laingaki yamna section daba madi home department gi asoba asoiba amani habisi mipung khudimakna Khangnaraba waphamne maramsina home gi thausu puri ba minister si moral ground resign to from thoi misi si gi matangda asumba langla langjin puthona bo hona duna JC na sangsilagli ba khongjang sing asida lamdam si ga asumba pamba miyoi sing suma pung fana sagat piyo miyam gi apun ba kholaw sina maralai ba sing asibu sairak pi ba ngamna ba hona minasi haina su sirol sina makhatana haidi amaramda Singmairong da leiba irabot squad pangthokiba state level irabot de celebration ga mari leinana permission hangbo wangi pakhum pireduna minister nongthoma Biren hai leibak thiraba thawdo adu NIA da thigat hanana ba Manipur lenga ki home department gi makedigi ministry of home affairs da ayiba sirol amathaduna haijaki madugi pakhumda ministry of home affairs ki makedigi kari tauba yabagi haibidu yengsilage thawdo adugo mari leinaba FIR yawa sirol amaga amu hana tharaknaba hairakpadigi hawkiba numit ninigi mamangda Manipur lenga ki mekedigi nauna amu hana atopa sirol ama iduna khankhe amasum lairiba case asi NIA da pakhat hanbiduna athubada maralebe sing puthokpa yanaba mahakna ngasi Delhi da chatkadoriba sida Union Home Minister Amit Shah ga unaduna athuba matamda thabak lakhotpinaba takshilamgani sohaiki October manga amasum tarukta numit ninigi khongsat Imphal da lakadoriba India gi Vice President M Venkaya Naidu gi khongsat adugi matangda hangbo wangi pakhum pireduna minister na hai maki khongsat asi mapung oina awang nongpoki state sing da satpa khongsat ki saruk am oina lakadabane matam sangna center na nathai biramlaba awang nongpok lamda masibu center na akhanaba miyeng sangduna sakho thawrang da miyeng thamlakpa loinana miyam gi yefa thawrangi thabakya pakhalakpa asida president amadi vice president su akhanaba miyeng sangbiduna Manipur gi khongsat asi lakadoribane khongsat asi gi manungda state ki weba sapsaba Sangga kadaba natragana orek yum tamgadaba project hausu phawbi ki oina laptop pa leitri adumoina ma vice president gi khongsat asida kari tawbi yabagi haibadu tanaraga lepkani hanisu chief minister na makha takhe atopa pawmana Myanmar masa taragamari airport ta fare sasinaba Aadhaar card pairaga Delhi da
ꯆꯠꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯇꯔꯥꯒ ꯃꯔꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 10 ꯇꯥꯕꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ एयरपोर्ट मथौ तौब OCN श्यामना लुसिंग टीम अमना फार हरि पुलिस तगी फंगबो पाउनाय फारबा मियोय तरागा मरी एसिगी मनुंगदा सही तरागा तरुक मखागी नुपा मसा अनि मसुम सही कुनगा मथोइरोम सुरबा नुपी मसा अमा यावरी मखोय इंडिगो फ्लाइट नंबर 6E2209 दा तोंगदुन इम्फाल दगी दिल्ली दा सतननाबा थौरांग तौरमने मखोय मिजोराम दगी संगलखिबने पनवे याबदी म्यांमार मसा तरागा मरी अदुना तोंगनबो होनरंबा फ्लाइट अदु चीफ मिनिस्टर नोंथोंबम बिरेना तोंगलगा दिल्ली दा सतखिबा फ्लाइट अदु मगनी हाइनसु पाउसनासु फुंदोरखली अतोपा पावमना मियोय अमा सीना फंगले हौखिबा थासिगी कुनगा निपानगी थीबा खंगदना लेरखिबा मियोय अमा ngasi ayuk thobal sabal tongba lai haraufam lampak manaki turel mapal sina fangle maki misi edu singningai oi senabasing putho o haiduna laikai myamna andro police station da thamjingkre press na phangma paw laikhidraba miyoy adugi maming Abdul Wahid Ilis aten sai kunga humdoi apokpa Abdul Ghaffar kawi Yeripok tulihal mayai hairong lambi dagini mak thasigi haukipa kunga nipangi yumdagi thokibadagi thiba khangdana lairakibane maki misi asiga mari lainana laikai myamna GSC ama semaga loinana maki misi edu singningai oi aduna senabasing potho ohaiduna ngasi nungthil pung mari rom taba matamda Andhra Police Station na thumjilakibani hainisu pausna su phongdorakli atopa paw manamo Biren amadi Sarda Delhi te thungkre Bisorjit abaigiri ga loinana ngasi ayuk Delhi satkadori lakadori ba taraga nithoi suba Manipur Legislative Assembly ki mikhal asiga mari lainana party ki lusingba singa wa khanana ba kaurakpadagi Chief Minister nongthombam Biren amadi BJP Manipur Pradesh ki President Sarda Devi Delhi te thungkre Senior Minister Bisorjit amadi BJP Manipur Pradesh ki General Secretary Organization abai gerina hayeng Delhi da salagani Delhi khongsat asiga mari lainana Chief Minister in Biren hai taragani thoi suba Manipur Legislative Assembly gi mikhal nakshilakpaga loinana party gi high command national president yauna Delhi da mifam ama yauna ba satkadoribane atai thuidokpa laiti Pausi esina phangba pauna hai hayeng nungthil pung mari da Delhi da leba party gi national head office ta BJP national president JP Nadda BJP gi Manipur gi election in charge amadi union minister Bhupendra Yadav party gi Manipur in charge amadi national spokesperson Dr. Swamit Patra yauna Chief Minister in Biren Manipur Pradesh gi president Sarda Devi works amadi IPR minister TS Bisorjit amasum BJP Manipur Pradesh ki General Secretary Organization abaigeri yauna mifam pangthoktuna lakadori taraga nithoi suba Manipur Legislative Assembly mikhal asigi matangna wafam kaya khanagani mifam asigi damak state asida hojik sangshiliba mikhal gi thabak thoram sing amadi sem sabi gi thabak chumba report ama party ki national leader singi mamangna puthoktu na khanagane BJP ki national president JP Nadda numit humni gi khongsata October 9 gi tara phawa imphal lakadori basigi matangdasu afam sing khanagane hairi loinana Chief Minister gi party ki president amade atai lusing basing yauna party gi high command ga punna pangthokadoriba mifam asida nauna BJP da sanglakadaba miyoy singi matangdasu khanagani party asina anauba miyoy sanglakpa matamda kana kanabu sanghangani kanabu sanghaloidagi haibadu kupna khanagani hauju phawbi goina party manungda natragana lenga asigi manungda minister sindok sinjin tawba natragana minister haptok hapjin tawbi wafam thudokpa leiti haina BJP ga naknaba mafamdagi phangba paw amana hairi atopa paw amanamu satnadraba lising satpi zalinot crore anirom fare police na miyo ani fare kairau AC da mirep oikiba thongram toni fananaba tanari leiwa sida satnakidraba lupa lising ama satpi gi zalinot namlaga lalonba khutpu amagi miyo ani Thawal police district police na fare khutpu asigi leader oiriba kairau assembly constituency da mirep oikiba Khongram Tony Police na phananaba koitan tanari Thawal District Police ki ASP Jugesh Chandra Hovizam IPS na pawmising haki kaira wangkhem khuman lokta zalino namba kangbu ama leire haina akakna pa paw ama phangwadigi hawkhiba nungalamdai digi pung ahum lom tabada district asigi police personnel amasum commando gi team sing sangsin operation sataki operation aduda demonetize tawkhraba lupa lising ama satigi lupa crore 2.5 rom fagat pangamki senpam madu bank tagi lokthokpada
ngairibagumna lupa lak amamamgi mapun siamraga ningthina pek tawraga thamnama thenakhi senpham sing adu tungan makhalgi bag kharada haplaga lotuna thamnamani hari mana makhatana hai zalin note sing adu color printer sijinaraga nambagi mawung oina tawi demonetize tawkhraba asengba lupa lising chatpi khara mamang amasu maningda haplaga mapun siamani mapun kharadana marakta karimata namdaba isam samba si oina haplamasu yawi FIR ama lokhotpagi tangai fadaba leiba maramna kayam yamba senphamna asengmano aduga kayam yambana zalino no amasum sejamna kayam yamba yawbagi haiba khudakki oina khangma ngamdri yamlaba zalin note ke konana faraba mieni edudi kairau wangkem ngarian singkhong lekai sungkham dewan singa sayangkai apokpa CIS Jugindro amadi lekai simaktadigi singakham Sursandra Singha Sainifu Apokpa CIS Devene Makoi ani ahan bigi oina wangpang sathabada zalin note singa du kairau sida social worker oina leidiba tonigini haina takthoraki haidiba satnadraba sanpham singa du India gi mayo lamdagi mayang laklaga mamal tiknabagi thangdok sing leite amasu lupa lak amagi senpham makoida sizinakibada lupa lising tara phawba phangba ngammi haina makoina police ta phungdoi hairi yamlaba zalin note ki senpham adu makoina leige haina contact torakpa miyoi kayamarum lei adubo mamal yanadabadagi makoi ayamba senpham sing adu leiba toki athuba matamna miyoi kharasu sel leiba lakani haiduna maphamduda lolamba thambani lolaga thambani makoi anina zalin note ki mapu takthorapodagi Thawal District Police Commando kanguna Tony Fananaba koitan tanari ngasi numidang athengba phawpadi mak phaba ngamdre pausina makhatana hai zalinot sabun mayam ama phariba mafam adu irilbung police station gi mafam oibna logyoba thabak lokonana ba pharaba mi ani aduga loinana sanpham sing adu sinakre haina supali atopa pawamana abonmai miata senaba mi ani NSCN IM ga mari leinei Chief Minister Nongthombam Biren Tamenglong District Headquarter leiringai thasigi kungini thoida phaduna pukhraba tungda nungthangna sugaiduna miathina hatkraba athuwan abonmai miata senari besing phananaba police na sathakiba operation gi saru amada Imphal West District Police na Imphal dagi phakiba mi ani edu NSCN IM ga mari leinei haina SP Tamenglong gi sirol amana haidi miat aduda senari bamiyoi sing foganana state police na sanction ki operation gi saru ama oina intelligence ki akhanaba pawama phangbadigi case asiga mari lenena lakotkiba FIR number 4/9/2021 TMLPS under section 36540034302 of IPCN 161720 of UA clause P clause A ki makhada Konthawzum Maning Travel Colony digi Ponthanglung Panmai Sahi Nifugataret Amadi Langol Laimanai digi Lanchapau Bosco Golmai Sahi Nifugunipan Imphal digi CDO Imphal West ki tim amana fagat kibani Makoyani Mak Tamenglong District Police ta sinaraba matung CJM Tamenglong da puthokhi amadi numit mapane police custody remand pi kibani haina sirol adunasu makhatana haiki Atopa pawamana khangabok ta miyoi kharana ahal ama furamle Thawal District ki manungsanba khangabok ta masagi sei humdraga mangarom suraba ahal ama miyoi mari mangana furamadagi hospital pukhatuna laikanakre furamadagi soklaba ahal adudi khangabok laipat laikai digi ningthaujam bijoy kawi hari thaudo adu ngarang numidang wairam pung taruk rom tarakpa aduwaida ningthaujam bijoy na dukana pot laiba thokpada thokibani Soktuna laikatnariba bijoyna pawmisingda hai miyoi mari mangana yumda laktuna phone number laukhraga makna thabak sathokningaida phone tawrakhi amadi khangabok Serapur laikai gi dukan amana pot leiringaida maphamdudagi makpu kauthoklaga tamthina furamani amasum khangabok phulakpum laikai digi ningthaujam Kumarjit apokpa en thoibina lusingba miyoi marina makpu kauthoklaba matung makhoina ACAC gi social worker TS Zadumanina ngang kiba amadi sai kiba leibra haina hangbaga noinana tamthina furamani asiguma kanagumba amataga mari leinataba makpu maram sadabu hang mayamama hanglaga furamagi thawong si yaningde board ka mari leinaba manba mawongda asumna phuba saiba satharakliba sida lamnamasigi lusingba mabu oiriba Chief Minister Nongthoma Biren sum yeng sangwiduna mara leiba sing sairak pibiu haina sumakna makhatana phongdokhe amarom danamu thadoktrabadi khongjang sangsingani
Zerang Baudi gi advisor Athuan Abomai Mihak Mari Lainana Manipur Police na Paba the Yaoraba 1000 Maning Tribal Colony digi Ponthalung Panmayasi Miadasi Mari Lainaba Mui Nati Mark Watu Matamda condition Yauduna Tadok Trabadi Kongzang Kasang Shilagani Haina 1000 Maning Tribal Women Association of Fundurakli Association Sina Sinduna 1000 Maning Laikai Paumising Unabamada Association Sigi advisor Komdon bi kamain hai Zerang Baudi gi advisor Athuan Abonwai Miadasi Association Sinasu akan mamona condemn tawi adubo Miadasi Mari Lainana Kulasidigi Ponthalung Panmaina Police na Sidiba Marala Dudi Association Sina Yabangam Roy Ponthalung Panmai si Kulasida Dukan Pamduna Lejaba Mr. Mamani Maramasina Police na Oza upon Magi asing miat passing a dubu, Papangam Draga, some Zaraba Missam Doina, Onchilapasi, Association Sina, Taraina Lodi, Paumi Singa Unabaduda, Sarugiakiba, Pontanglung, Panmagi, Luinabi, Kampilu, Panmain Height, Maki Mapurebasi, Impal Wieski Commando Tim Ama Ayupung Mangaram Taba Matamda, Ori Amasanasi, Haina, Kautokraga, Miat Pigi, Maral, Sirakwasi, and Indi, Luinana, Oza upon Mega. Laikidaba numit asisu maki mapurebasi kulasidalai maramasina hiramasidalai ngaki mari lainabasing amadi lamdamasigi CSO sina miyeng sangbiduna mapuroiba bu condition yauduna thadokpiu ngasigi pawgi mifamadu loirakpada police na panthalung panmaibu pharaga miatpigi maral sirakpigi mayokta yaningdaba kholau kya su lauki Atop Pawamna officer Maudraga Mapan transfer tokre Manipur lenga ngarang thokiba yathangamagi matung ina IAS MCS MFS MSS junior BDO officer Maudraga Mapan makoi na pairamba phamsing hongdo hongjin torakre hain spali Atop Pawamana Chief Minister Delhi da kausinkre Congress MLA khara BJP Yaoraba yai Assembly Mikhal Nakshilakpaga Iroinana Watananaba BJP ki National President JP Nadana Korapdigi Ngasi Chief Minister N Biren amasung BJP Manipur Pradesh ki President S Sarada Devi Delhi gidamak Impal thadokre IPR Minister Bisurji su hayang Delhi gidamak Impal thadolaba yai haina press na phangma pawge source man hairi BJP ki National President JP Nadana yamna hatuna Chief Minister N Biren BJP Manipur Pradesh ki President amasung IPR Minister T.S. Bisurj Delhi da Kaushilapagi Maram Press na Sapsana Kangmangamdri Adumapo Yamna Thazaba Yaba Pawgi source Amanadi Taragnito Suba Manipur Legislative Assembly Mikhal Nakshilapag Lunana election gi strategy Yananabigi Wa Tananaba Amasum Mikhal Sida Party gi Mire Masing Yamna Kanabigi Wa Kanabu Oigani Hadi Amaramda Hauzi Congress ki sitting MLA Oina Ladiba Khara BJP da Yaoraba yari Masigumari Lainana BJP National President Asina Wa Tananaba Korakpo Oibasigai Panbayabadi Hauzi Congress ki MLA khara Delhi da Lairibani Haidenasu Pausna Fundorakli Atopa Pawamana Thabakta Hanjin Hanbiu Association Haukibasai English Singing Taraga Tereta Thabak Karam Laba Matung Thabak Laubada Aswe Angam Yaubra Haiba Yenkigani Haiduna say Adumaki April Kulunga Mapandiki Atimba Tamkiba employees Singbu Atubumatam the employees Singi Awaba Ubituna Tabak Amukhana Hanjin Hanbiu Haina all Manipur newly appointed PW this Employment Association 2016 gi Maikedi gi Lenga ki Puning Singsilagli Ngasi Association Asigi PW the employee ama oidiba Hausingna Masagi Kidney animak fail oiduna like Narakliba Tabal Wang Mataba Sarak Matakigi Akoizam Zetian gi Imung Manung the Association gi Maikedi Angamasil gi Mating Pangaduna Association Asigi President Y Sandra Shekhorna Wapamasi Fondurakibani Mana Makatana Haikibada Lenga Kitaba Ama Pangzare Kanduna Harau Zaruba Hena Awaba Moire Sanghiba Tabadu Kanglon Sumna Sangjakibani Tabaktagi Lautoraba Matung Government Asina Semzaba SIT Report Amadi RDI report asoiba mata leiti haiduna High Court of Manipur na hokibasai English ngani taraga mapan gi June kun ga tarukta thamagi manung na thabak hanjin hallu haina order ama thokrabasu ngasi phawba thabak hanjin handana leiri employee singi marakta laikitaba mi ahum sukre aduga employee amana kidney animak fail oiduna lekanari awaba singasi yengbiduna lengang na athingba thamlibasi lauthokbiduna hanagumna thabak phanganbiyu haina lenga ki pungning singsinki Atopa Pawamana Pukri Manakta Transformer Kinbigi Mayuk to walk at me Pampamkre Kumbis
Sandeng Pukri Manakta Kingani Haina Taurang Tauriba Saniga Yankai KV transformer asi Mapam Zabamada Kinbiu Haina Kumbi Sandeng Pukri Mapala Kundariba Kumbi Municipal Council ki Ward number 5/6 ki Praja Singamasum Kumbi Sandeng Pukri Development Committee ga Puna Kusam Naragangasi Wakat Mipam Pamkre Wakat Mipam Madura Saruk Yakiba Singna Fungdora Kiba Sandel Pukri Mapala transformer Kilagani Haibigi E Pau Amata Laikagi Praja Singamasum Club Community da Kangalamba Laiti Kudakta Mapam Madura transformer Kilaba Kina Tarang Toraposi Lepactivini Mapam Madura transformer Kin Bahibasi Praja Singna Ising Seasonariba Mapam Oibana Asukimati Kudongsa the Boygini Maramaduna Haidiba transformer Si Mari Lenabasingna Mapam Sabamada Yanglaga Tambiu Hana Fundoki Kumbi Sanden Pukri Development Committee ki member Nongmai Timongbi Soniana Kumbi Sanden Pukri Mapalda transformer Thambibasi Kudongsa Oigadabana Mapam Sab Yanglaga Kinbiu Haina Mari Lenabasing the Apple Toki Hana Spouse na Fundura Liduga Lushilapona Mam Sanabaki Pong Tangapsage Mam Refoctaminese Mamangi Sampiel Chelsea Maitikre Cristiano Ronaldo na Manchester United Kanikre Barcelona Benfica gi Makuta Mighty Hore have a palm of Fongli Europe ki Lebak Singi Club Singi Oiba Kwaidigi Tagwang tournament Oriba UEFA Champion League ki Hokiba Edison gi Champion England gi Chelsea Italy gi Club Juventus ki Makuta Mighty Cristiano Ronaldo na Manchester United ka Villarreal ga draw Salam Gadabadi Toiba Ngamankhre Amaromda Spain gi maming Lairaba Club Barcelona Portugal gi Club Benfica gi Makuta Mighty Hore Hadi Hauski oinadi pausu matang asa luisinjarage pathosa gi beso ki plan ke biar simyam ngak pigani matam gi marui be i pausing myam na pudunu laksagani so channel sigi meke digi thamjari and thank you.